Jiribamgi monbungda Kuki militants singna bom amadi nongmai kapsinduna landarakle. Ima ibel singna AR gi gari singchangpa thingkre. Ngasi ayupung 4:40 rom taba matamda Jiribam district ki Borbeka subdivision gi manung chana leiba saijanga tainaba Jiribam monbungda leiba sabagan mayada Kuki militants singna mitei khulda nongmai amasung bom kapsinduna akanba mongda landarakre hairi. Paukse sina mafam adugi khunja singda phangba paugi matung inadi monbung village asi khulai paiba Kuki militants sing thomjilaktona ngasi ayuk monbung mitei khulda nongmai amadi bom kapsilakhi. Kuki militants singna kapsilakpa local made bom khul mayada tasinduna pokhaikhi. Pokhaidaba bom kharchu yaukhi. Punna kapsilakhiba bom 8 romni. Laibok phabadi pokhaiba aduda yumkai amadi mina chingba amata asokapan yaukhide. Pokhaidaba bom sing adu housing monbung khulgi khulngakpa khunja singi makhutta leiri. Kuki militants singna nongmai amadi bom kapsilakhiba aduda khul ngakpa sing thomjinduna nakal animaktan nongmai round kya kapnakhi. Asok apan amadi misi minadi yaukhiba leite hairi. Yamna ngaklibadi khun ngakpa singna mafam aduda changchinuna nongmai kappa horokpa matamda Assam Rifles ki kangbu mayam amasung mafam aduda leiramba thengnakhiba asini. Hairiba mafam aduda state force amadi central force na singba leiribani. Adu makhoi leina Kuki militants singna changsilaktuna monbung mitei khulda nongmai amadi bom kapsilaktuna landa salakpa asi angakpa oire hairi. Khunja singna phongdokpagi matung inadi nongmai kamnabagi pau asi Assam Rifles ki kangbuna phangbadagi Casper gari da Assam Rifles ki kangbu thodok thokphomda changsilakhi. Pau asi Jiribamgi mera paibi imai bel singna tabadagi khutakta nupi mayam ama horoktuna mafam aduda changsinaba honarakpada Assam Rifles ki gari kaya maikai kaya da thattuna thamduna changankhide. Loinana Assam Rifles ki kangbuna namduna monbung tamna changsinaba honabada nakal animakta mungnaba chauna thokhi. Mungnani ngai cherak asida chin Kuki terrorist sing adu monbung kholdagi kholei thuna chenthokhi hari. Makhata na mera paibi nupi singna Assam Rifles ki gari chathok chasin tawba Jiribamgi tongan mafam singda thingbagi khongchang changchinki hari. Chief Minister luchingduna ruling party ki MLA kunna Rajbhavan Governor Lakshman Prasad ko unakhre. Chief Minister Nongthongmam Biren Singana Lucingba hojik leiriba lengak asida yauriba ruling party ki MLA kunna Rajbhavan chattuna Governor Lakshman Prasad Acharya ko unakhre. Ngasi ayuk pung 13 tabada Rajbhavan chattuna Governor ga unaba aduda state asida thoklib irang asigi matangda state lengaki oiba chapchaba phirep ama lawduna khangankhre haina thajanari. Press na phangba pawda hawkhiba September amadagi hawduna Kuki militants singna drone bombing amadi rocket bomb na singna kaptharpa amadi ka henba Kuki militants singi terrorism gi thawng sing asidagi orekliba phibam yenglaga ngarang nungthil chief minister na chair logduna ruling gi MLA kunthra rom saruk yaduna mifam pangthoklaba matung ngasi numidang pung 9 tarakpa matamda chief minister Governor Lakshman Prasad ka closed door meeting pangthoktuna wari sanakhi. Unakhiba aduda kari karama wafam thamki amadi khana nainakhiba haiba sabsaba khangma ngamdrabasu thajaba yabo pau amanadi thokleba irang asida Manipur lengaki sabsaba phirep ama center da khanganaba amadi unified command gi pham asi chief minister da sinanaba governor da aiba cherol pisilamba yai haina panari. Ngasi ayuk amu hanna pung 13 rom tabada chief minister Nongthongmam Birena luchingduna ruling party gi MLA kunlonga loinana Rajbhavan da chattuna Governor Lakshman Prasad ko unakhe. Governor ga unaba aduda hojik thoklib irang asigi matangda state lengaki oiba sabsaba phirep ama chief minister na thamlamba yai haina thajanari. Paugi likhun amanadi ngasi governor ga unakhiba aduda Manipur da shanti laknaba governor da haijakhre. Maruina lengakna demand tawbada Kuki singna tawnariba su asi lokthoknaba wafam thamkhibaga loinana mamang sahida irang asi horpadagi center na unified command dagi chairman CM dagi lokthokhiba adu amuk hanjalhanaba wafam thamki haina su thajanari.